ꯌꯥꯏꯐꯔꯦ ꯉꯁꯤ ꯍꯩꯁꯛ ꯃꯥꯂꯦꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 1913 ꯂꯥꯡꯄꯟ ꯊꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯄꯨꯡꯐꯝ ꯂꯣꯏꯁꯤꯜꯂꯛꯄ ꯅꯤꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡꯐꯝ ꯆꯪꯂꯛꯄ ꯌꯥꯏꯐꯔꯕ ꯅꯣꯡꯃꯥꯏꯆꯤꯡ ꯅꯨꯃꯤꯠꯀꯤ ꯂꯨꯋꯥꯡ ꯏꯊꯛꯀꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯨꯃꯟ ꯖꯤꯅꯤꯡ ꯄꯤꯕ ꯌꯥꯎꯅ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯝꯗꯝ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯅꯤꯛꯀꯗꯕ ꯑꯥꯔꯊꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯁꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯦꯛ ꯃꯌꯥꯗ ꯁꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯃꯁꯨꯡ ꯃꯔꯛꯇ ꯑꯃꯨꯛ ꯇꯣꯛꯎꯔꯕꯁꯨ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯄ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯅꯤꯛꯄꯁꯤ ꯅꯤꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯒꯤ ꯈꯪꯍꯟꯕ ꯌꯥꯝꯅ ꯑꯀꯟꯕ ꯅꯤꯛꯀꯗꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯥꯎꯊꯣꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯁꯤꯡꯗ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯩꯅ ꯂꯥꯎꯊꯣꯛꯇꯕ ꯃꯇꯥꯡꯁꯤꯡꯗ ꯑꯀꯟꯕ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯀꯪꯂꯩꯄꯥꯛꯇ ꯁꯨꯛꯊꯣꯛ ꯊꯣꯛꯂꯣꯏ꯫ ꯑꯩꯅ ꯂꯥꯎꯊꯣꯔꯛꯏꯕ ꯆꯩꯆꯠ ꯗꯦꯠ ꯇꯥꯡ ꯊꯥꯗꯨꯒꯤ ꯆꯍꯤ ꯑꯗꯨꯒꯤ ꯃꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯀꯅꯤ꯫ ꯑꯩꯅ ꯂꯥꯎꯊꯣꯛꯇꯕ ꯃꯇꯝꯗ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯊꯀ꯭ꯋꯦꯛ ꯊꯣꯛꯄꯁꯤ ꯑꯀꯟꯕꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯅꯨꯃꯤꯠ ꯊꯥꯅ ꯄꯥꯜꯂꯤꯉꯩ ꯊꯣꯛꯑꯣꯏ꯫ ꯍꯥꯏꯕꯗꯤ ꯂꯥꯎꯊꯣꯛꯇꯕ ꯃꯇꯝꯗ ꯂꯥꯎꯊꯣꯛꯄ ꯃꯅꯨꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯑꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯂꯥꯎꯊꯣꯛꯏꯕ ꯇꯥꯔꯤꯛ ꯆꯩꯆꯠ ꯗꯦꯠꯁꯤꯡ ꯑꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯀꯟꯕ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯁꯤ ꯊꯣꯛꯀꯅꯤ ꯃꯁꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯁꯤꯗ ꯑꯩ ꯑꯁꯤ ꯍꯥꯏꯖꯔꯛꯑꯒꯦ ꯆꯦꯛꯁꯤꯟꯋꯥ ꯚ꯭ꯌꯨꯋꯔ ꯃꯥꯂꯦꯝ ꯅꯤꯛꯂꯛꯀꯗꯕ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯖꯕ ꯑꯥꯔꯊꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯡꯕꯟ ꯊꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯊꯥ ꯅꯨꯃꯤꯠꯀꯤ ꯆꯩꯆꯠ ꯊꯥꯒꯤ ꯈꯣꯡꯆꯠ ꯑꯅꯤꯁꯤ ꯈꯔ ꯈꯦꯠꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯒꯤ ꯃꯔꯣꯟꯗ ꯑꯥꯒꯁ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯗꯤ ꯂꯥꯡꯕꯟ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯥꯒꯁ ꯊꯥꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯕ ꯑꯗꯨꯒ ꯂꯥꯡꯕꯟ ꯊꯥꯗꯤ ꯍꯧꯔꯕ ꯃꯤꯒꯤ ꯃꯔꯣꯟꯗꯅ ꯂꯥꯡꯕꯟꯁꯤ ꯑꯩꯈꯣꯏ ꯁꯦꯞꯇꯦꯝꯕꯔ ꯍꯥꯏꯅ ꯈꯪꯅꯩ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯂꯥꯡꯕꯟꯁꯦ ꯈꯪꯅꯩ꯫ ꯑꯗꯨꯅ ꯁꯤꯗ ꯑꯥꯒꯁꯀꯤ ꯇꯥꯔꯤꯛ 31 ꯁꯣꯛ 2015 ꯃꯁꯤ ꯐꯥꯎꯕꯁꯤ ꯉꯁꯤꯒꯤ ꯆꯩꯆꯠ 24ꯗꯒꯤ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗꯤ ꯈꯔ ꯌꯥꯎꯒꯅꯤ ꯃꯔꯝꯗꯤ ꯂꯥꯡꯕꯟ ꯊꯥꯒꯤ ꯅꯣꯡ ꯄꯥꯟꯕ ꯆꯪꯈ꯭ꯔꯕꯅꯤꯅ꯫ ꯑꯗꯨꯒ ꯁꯤꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 1ꯗꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤ ꯃꯥꯂꯦꯝ ꯅꯤꯛꯄꯁꯤ ꯊꯣꯛꯀꯗꯕ ꯁꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯄꯥꯜꯆ ꯀꯨꯝꯁꯤꯡ 1913 ꯉꯁꯤ ꯃꯥꯂꯦꯝꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 1913 ꯆꯠꯂꯤꯕ ꯂꯥꯡꯕꯟ ꯊꯥ ꯄꯥꯜꯆ 1913 ꯁꯣꯛ 2015 ꯂꯥꯡꯕꯟ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯅꯤꯛꯄ ꯄꯥꯟꯊꯣꯏꯕꯤ ꯆꯦꯡ ꯈꯩꯕ ꯂꯩꯄꯥꯛ ꯅꯤꯛꯀꯗꯕ ꯑꯃꯁꯨꯡ ꯅꯤꯛꯂꯛꯀꯗꯕ ꯌꯥꯕ ꯑꯥꯔꯊꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯃꯆꯥ ꯃꯁꯨ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯃꯌꯥꯏ ꯑꯣꯏꯅ ꯆꯥꯎꯕ ꯑꯆꯧꯕꯅꯆꯤꯡꯕ ꯅꯤꯛꯀꯗꯕ ꯊꯣꯛꯂꯛꯀꯗꯕ ꯊꯣꯛꯀꯟꯒꯗꯕ ꯊꯣꯛꯄ ꯌꯥꯕ ꯊꯣꯛꯀꯗꯕ ꯆꯩꯆꯠ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯗꯨꯗꯤ ꯑꯥꯒꯁꯀꯤ ꯃꯆꯦꯠ ꯁꯦꯞꯇꯦꯝꯕꯔꯒꯤ ꯃꯄꯨꯡ ꯂꯥꯡꯕꯟ ꯊꯥꯒꯤ ꯆꯩꯆꯠ ꯑꯥꯒꯁ ꯊꯥꯒꯤ ꯂꯥꯡꯕꯟꯊꯥꯒꯤꯗꯤ ꯃꯆꯦꯠ ꯈꯔ ꯌꯥꯎꯕ ꯆꯩꯆꯠ 15 ꯉꯁꯤꯁꯦ ꯑꯥꯒꯁꯀꯤ ꯇꯥꯔꯤꯛ 15 ꯍꯥꯏꯕꯗꯤ ꯍꯌꯦꯡ ꯇꯥꯔꯤꯛ 15ꯗꯒꯤ ꯇꯥꯔꯤꯛ 15 ꯆꯩꯆꯠ 15 16 17 19 18 20 21 ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯟ ꯊꯥꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯆꯩꯆꯠ 15ꯁꯦ ꯃꯁꯤꯗꯒꯤ ꯂꯥꯡꯕꯟ ꯊꯥꯒꯤ ꯆꯩꯆꯠ 31 ꯍꯥꯏꯕꯗꯤ ꯑꯥꯒꯁꯀꯤ ꯇꯥꯔꯤꯛ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤ ꯃꯥꯂꯦꯝ ꯅꯤꯛꯄꯁꯤ ꯂꯩ꯫ ꯃꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯤꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯗꯨꯒ ꯄꯨꯡ ꯃꯇꯝ ꯆꯞ ꯆꯥꯕ ꯏꯄꯤꯁꯦꯟꯇꯔꯅꯆꯤꯡꯕ ꯊꯥꯕ ꯑꯗꯨ ꯍꯣꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯣꯠꯇ꯭ꯔꯦ ꯃꯗꯨ ꯑꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯁꯦꯞꯇꯦꯝꯕꯔ ꯂꯥꯡꯕꯟ ꯊꯥꯒꯤꯗꯤ ꯂꯣꯏꯗ꯭ꯔꯤꯕ ꯊꯥꯒꯤ ꯑꯃꯨꯛ ꯆꯩꯆꯠ 1 ꯍꯥꯏꯕꯗꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯆꯩꯆꯠ 1ꯗꯒꯤ 1ꯅꯦ 5ꯅꯦ 6ꯅꯦ 10ꯅꯦ 11ꯅꯦ 19ꯅꯦ 20ꯅꯦ 23ꯅꯦ 13ꯅꯦ 19ꯅꯦ ꯍꯥꯏꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯍꯥꯏꯔꯤꯕ ꯃꯁꯤ ꯆꯩꯆꯠ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯊꯀ꯭ꯋꯦꯛ ꯊꯣꯛꯄꯁꯤ ꯊꯣꯛꯀꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯇ ꯅꯠꯇꯦ ꯑꯣꯜ ꯀꯪꯂꯩꯄꯥꯛ ꯑꯣꯜ ꯏꯟꯗꯤꯌꯥ
all world when talk dabani ana sesat kungani toi thamapan lisingani ge kunmanga dagi mera tha sangle masidagi je lonson banan spelling je kitang nan badi yawi adu je masinga pigani ya sangle masidagi hona sesat kungani toi kunumdoi kunmari kunmanga kuntaru kunteret kunipan da mera tha gi taruni panpa sesat kungani pan thamapan lising hong samri kunmudoi palsa date kunipan thamapan September 2025 fawba September thagi male nikpa earthquake prediction lay sinigo hariba sejda August ki maset amasung September thagi sejda ina piriba tarik date sing asida male nikpa earthquake se thokane aru sejda world country will be need remember as a human being because this I announcing the given date of September. This all dates is the prediction of earthquake September 2025. Okay, therefore all world countries human being will be need remember and take care which given dates of earthquake prediction of September 2025. Okay. Some remaining dates of August from tomorrow to the 31 date also will need to remember because the earthquake prediction dates of 2025. Okay. Therefore, I can do calculate about the epicenter and the timing for earthquake prediction, but now is no time for calculate that minutes. Okay. Sometimes I will do and calculate for exact epicenter, which country, which state, which district inside the world. Okay, I will do the announce the suddenly from next announcing any given year. Okay, therefore in that time you will wait don't forget. And such the aina hꯧꯖꯤꯛ ꯂꯥꯎꯊꯣꯛꯏꯕ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯒꯁꯀꯤ ꯑꯃꯁꯨꯡ ꯁꯦꯞꯇꯦꯝꯕꯔꯒꯤ तारीख डेट सिंह 2025 पार्चा लिसिंग चामरी कुनगुमदोगी लेमौरिबा लांगबनगी अमसुंग सेप्टेम्बर की डेट सिंह अदु माले निकपा आर्क्वेक स्टॉक थोलोय चिनिगो अर मसेज द मसे कनागुम्बा मना any human being inside world all countries all district all any state don't copy and don't send and upload to any YouTube, ISTV and newspaper without my permission. Okay, if that you will be sure fine regret suddenly from God surely 100%. Therefore don't do that without my permission. Okay. If you want to declare and announce any social media, at first you have to remember from my permission. Okay. And say that masi kanagumba ko isinaw signa masi ayya ba yawdana ekta YouTube ta tinda amasung akoigi pauksheda khabar da newspaper da ISTV da singba sanok ma yadi masi ayya ba yaw matunda madu sanok pa yagani masiniko masi ayna banate learning thong sana mai ya thawni this is the avoid from learning thong sana mai creator god. Okay. And say that masi ara ko ifanda aji maroina langban thagi masigi manungsida earthquake sil laidi lay
ꯃꯗꯨ ꯂꯩꯕꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯇꯥꯔꯤꯛ ꯗꯦꯠꯁꯤꯡ ꯑꯁꯤ ꯃꯁꯤ ꯅꯤꯡꯁꯤꯡꯕꯤꯒꯅꯤ ꯑꯗꯣ ꯑꯥꯒꯁ ꯊꯥꯒꯤ ꯇꯥꯔꯤꯛ 15 ꯆꯩꯆꯠ 15 ꯍꯌꯦꯡꯗꯒꯤ ꯍꯧꯔꯦ ꯃꯁꯤꯅꯤꯀꯣ ꯌꯥꯏꯐꯔꯦ ꯊꯦꯡꯛ ꯌꯨ